ꯍꯧꯔꯛꯄꯗꯩꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯔꯤ ꯇꯧꯕ ꯆꯠꯄ ꯍꯤꯞꯄ ꯊꯝꯆꯦꯠ ꯌꯥꯎꯋꯦ ꯑꯩꯅ ꯍꯥꯏꯕ꯭ꯔꯥ ꯌꯥꯝ ꯌꯥꯎꯋꯤ ꯔꯨꯝ ꯀꯩꯀꯥ ꯌꯥꯝꯅ ꯂꯣꯏꯅꯃꯛ ꯊꯦꯔꯥꯄꯤ ꯀꯩꯀꯥ ꯇꯧꯅꯕꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯕꯒꯤ ꯆꯠꯇꯣꯏꯅꯦ ꯑꯗꯣ ꯑꯩꯈꯣꯏꯗꯣ ꯉꯟꯅ ꯍꯧꯒꯠꯂꯦ ꯑꯗꯨꯗꯨꯒ ꯂꯣꯏꯁꯜꯂꯦ ꯉꯁꯤꯗꯤ ꯑꯩꯁꯦ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯗꯣꯔꯕꯅꯦꯅꯅꯦꯕꯀꯣ ꯑꯩꯅ ꯁꯨꯛꯏꯁꯦ ꯑꯗꯨ ꯇꯧꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯂꯣꯏꯁꯜꯂꯦ ꯆꯤꯆꯦ ꯍꯣꯏ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯠꯂꯅꯤ ꯑꯩꯈꯣꯏꯗꯣ ꯊꯣꯛꯂꯛꯑꯦ ꯃꯌꯥꯝ ꯎꯕꯔ ꯇꯣꯡꯉꯕꯅꯦ ꯄꯣꯠ ꯈꯔꯁꯨ ꯄꯣꯔꯛꯑꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯗꯣꯏꯅꯤꯅ ꯑꯗꯨꯒ ꯃꯌꯥꯝꯁꯤꯁꯦ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯀꯥꯟꯗꯅꯦꯕꯀꯣ ꯑꯩꯈꯣꯏꯗꯣ ꯑꯦꯗꯃꯤꯁꯟ ꯇꯧꯕꯒꯤ ꯉꯥꯏꯅꯔꯤꯌꯦ ꯉꯟꯅꯗꯤ ꯂꯥꯛꯄꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯤ ꯈꯔ ꯑꯗꯨꯝ ꯂꯩꯔꯝꯕꯒꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯗꯣ ꯗꯣꯛꯇꯔꯗꯨꯒ ꯋꯥꯔꯤ ꯍꯥꯏꯐꯦꯠ ꯑꯃ ꯁꯥꯔꯒꯁꯨ ꯑꯦꯗꯃꯤꯁꯟꯗꯣ ꯇꯧꯅꯕꯅ ꯉꯥꯏꯍꯥꯛꯁꯨ ꯉꯥꯏꯅꯔꯨꯔꯦ ꯃꯌꯥꯝ ꯗ꯭ꯔꯦꯁ ꯍꯣꯡꯉꯣꯅ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯗ꯭ꯔꯦꯁ ꯄꯤꯔꯝꯃꯦ ꯁꯤꯅ ꯇꯨꯠꯄꯦꯁꯀ ꯇꯨꯠꯕ꯭ꯔꯁꯀ ꯃꯥ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯔꯦ ꯁꯤꯅ ꯃꯥꯏ ꯕꯦꯠ ꯂꯣꯏꯔꯦ ꯃꯥ ꯗ꯭ꯔꯦꯁ ꯍꯣꯡ ꯂꯣꯏꯔꯒ ꯑꯃꯨꯛ ꯆꯠꯔꯛꯀꯦ ꯃꯌꯥꯝ ꯑꯩꯗꯣ ꯐꯤ ꯍꯣꯡꯇꯣꯛꯑꯦꯕꯀꯣ ꯃꯣꯏ ꯍꯣꯁꯄꯤꯇꯥꯜꯒꯤ ꯗ꯭ꯔꯦꯁꯇꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯦꯗꯃꯤꯁꯟ ꯇꯧꯕꯒꯤ ꯈꯨꯠꯇ ꯄꯦꯁꯦꯟꯒꯤ ꯕꯦꯜꯗꯨꯁꯨ ꯐꯥꯔꯦ ꯑꯩꯗꯣ ꯑꯗꯨꯒ ꯀꯩꯅꯣ ꯃꯣꯏꯒꯤ ꯑꯦꯗꯃꯤꯁꯟ ꯀꯤꯠ ꯄꯤꯕꯗꯣ ꯑꯗꯨꯗꯨꯁꯨ ꯃꯌꯥꯝ ꯑꯩ ꯑꯟꯕꯣꯛꯁꯤꯡ ꯇꯧꯔꯛꯀꯦ ꯊꯝꯆꯦꯠ ꯌꯥꯎꯋꯦ ꯑꯩꯅ ꯍꯥꯏꯕ꯭ꯔꯥ ꯄꯤꯕꯅꯦ ꯊꯥꯎꯒꯁꯨ ꯄꯤꯔꯤꯌꯦ ꯀꯣꯛꯇꯩ ꯁꯥꯄꯣꯟ ꯁꯤ ꯌꯦꯡꯉꯣ ꯃꯕꯥꯅꯤꯒꯤꯗꯨꯅꯦ ꯔꯣꯁꯀꯤ ꯁꯦꯞ ꯇꯧꯕ ꯑꯃ ꯄꯤ ꯑꯩꯈꯣꯏ ꯄꯨꯔ ꯂꯥꯛꯇꯣꯏꯅꯦ ꯃꯆꯨꯗꯣ ꯌꯥꯝ ꯐꯖꯗ꯭ꯔꯣ ꯑꯅꯤꯁꯦ ꯁꯨꯠ ꯆꯥꯟꯅꯩ ꯃꯌꯥꯝ ꯑꯩꯅ ꯊꯛꯏꯁꯦ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯊꯛꯏꯅꯦ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯁꯦ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯐꯥꯁꯇꯤꯡꯗ ꯂꯩꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯁꯨꯃꯥꯏꯅ ꯑꯣꯠꯁꯅꯦ ꯑꯗꯒꯤ ꯕꯗꯥꯝ ꯇꯛꯈꯥꯏꯔꯒ ꯑꯣꯠꯁꯅꯦ ꯕꯗꯥꯝꯅꯦ ꯀꯥꯖꯨꯅꯦ ꯀꯩꯅꯣ ꯑꯗꯨꯒ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯌꯥꯗꯕꯅꯤꯅ ꯑꯁꯤ ꯇꯛꯈꯥꯏꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯆꯥꯖꯨꯝꯗ ꯆꯨꯝꯃꯒ ꯊꯛꯇꯣꯏꯅꯦ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜꯗꯅꯤꯀꯣ ꯃꯌꯥꯝ ꯒ꯭ꯔꯥꯏꯟꯗꯔ ꯄꯨꯔꯛꯄꯗꯤ ꯌꯥꯗꯕꯅꯤꯅ ꯁꯤ ꯊꯛꯑꯅꯤ इसिंग थप्पो सुना यादबा ꯑꯩꯈꯣꯏ ꯅꯍꯥꯟꯋꯥꯏꯒꯤ ꯗꯤꯟꯅꯔ ꯂꯧꯔꯨꯏꯅꯦ ꯃꯁꯂꯥꯗꯣ ꯌꯥꯝ ꯍꯥꯞꯀꯅꯣ ꯍꯥꯏꯌꯦꯗꯅ ꯃꯣꯏꯒꯤ ꯃꯁꯂꯥ ꯈꯨꯍꯥꯞꯇꯁꯤꯗꯤ ꯀꯥꯏꯗꯒꯤ ꯀꯌꯥꯝ ꯍꯥꯞꯄꯛꯇ꯭ꯔꯕ ꯅꯠꯇꯤꯌꯦ ꯍꯥꯞꯇꯕꯗꯣ ꯑꯩꯈꯣꯏꯒꯤꯗꯨꯗꯤ ꯌꯥꯛꯄꯒ ꯃꯥꯟꯅꯔꯦ ꯍꯥꯏꯕ ꯐꯗꯤꯒꯣꯝꯗꯨꯗꯤ ꯂꯣꯏ ꯌꯥꯎꯈ꯭ꯔꯦ ꯇꯣꯛꯑꯣꯗ ꯑꯅ ꯑꯁꯪꯕꯗꯣ ꯆꯥꯔꯨꯅꯨ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯩ ꯑꯦꯇꯦꯟꯗꯔꯒꯤ ꯀꯩꯅꯣꯗ ꯀꯦꯐꯦꯇꯦꯔꯤꯌꯥꯗꯒꯤ ꯂꯧꯔꯨꯕ ꯁꯤꯗꯤ ꯈꯔ ꯅꯦꯝꯃꯦ ꯃꯣꯏꯅ ꯐꯦꯡꯗꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯝ
ꯁꯦꯡꯗꯣꯏꯅꯤ ꯉꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯨꯈꯠꯄꯤꯔꯣ ꯑꯩꯈꯣꯏꯒꯤ ꯃꯁꯛꯁꯤꯗꯤ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯏꯃꯥ ꯏꯕꯦꯝꯃ ꯃꯣꯏꯒꯤ ꯃꯁꯂꯥ ꯑꯁꯦꯡꯕ ꯍꯧꯕꯗꯨꯗꯤ ꯂꯣꯏꯔꯦ ꯃꯁꯛ ꯉꯥꯡꯉꯦ ꯑꯩ ꯎꯕꯗ ꯀꯩꯅꯣꯝ ꯃꯣꯔꯣꯛ ꯁꯥꯔꯦ ꯈꯔꯗꯤ ꯌꯥꯝꯗ꯭ꯔꯦ ꯃꯁꯂꯥ ꯑꯩꯈꯣꯏ ꯅꯥꯎꯅ ꯃꯁꯂꯥ ꯍꯥꯞꯄꯤꯔꯛꯀꯅꯣ ꯍꯥꯏꯗꯣꯏꯌꯦ ꯑꯗꯨꯗꯨꯒ ꯍꯥꯄꯛꯇ꯭ꯔꯤꯅꯤ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯄꯨꯔꯥ ꯍꯥꯞꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯀꯩꯅꯣꯁꯦ ꯌꯥꯝ ꯌꯥꯎꯋꯤ ꯌꯦꯔꯨꯝ ꯀꯩꯀꯥ ꯌꯥꯝ ꯐꯖꯅ ꯍꯥꯞꯄꯤ ꯌꯦꯔꯨꯝꯒꯨꯝꯕꯗꯤ ꯃꯌꯥꯝ ꯑꯩꯗꯣ ꯀꯩꯅꯣ ꯉꯁꯥꯏ ꯑꯩꯅ ꯕꯇꯜ ꯑꯃ ꯎꯠꯂꯤꯗꯅ ꯁ꯭ꯋꯥꯏꯃꯨꯛꯀꯨꯝꯕꯗꯤ ꯁꯥꯡꯉꯅꯤ ꯑꯗꯨꯒꯤ ꯕꯇꯜꯗꯣ 2 ꯄꯤꯌꯦꯕꯀꯣ ꯃꯣꯏꯅ ꯆꯞ ꯃꯥꯟꯅꯕ 2 ꯑꯗꯨꯒꯤꯗꯣ ꯊꯛꯑꯒ ꯑꯩꯗꯣ ꯇꯦꯡꯗꯍꯟꯗꯣꯏꯅꯦ ꯍꯥꯏꯌꯦꯕ ꯁꯤꯒꯤ ꯕꯇꯜꯁꯦ ꯑꯗꯣ ꯁꯤꯒꯤꯁꯦ 2 ꯄꯤꯔꯤꯅꯦꯕ ꯁꯤ 2ꯁꯦ ꯑꯁ ꯃꯍꯥꯎꯗꯨꯗꯤ ꯂꯣꯏꯔꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯈꯪꯗꯦ ꯃꯍꯥꯎꯗꯣ ꯑꯩ ꯍꯩꯇ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯗꯣ ꯊꯛꯄꯗꯩꯅꯦ ꯑꯩꯁꯦ ꯑꯣꯔꯦ ꯑꯗꯒꯤ ꯍꯥꯏꯗꯤ ꯗꯥꯏꯔꯤꯌꯥ ꯄꯨꯔꯥ ꯗꯥꯏꯔꯤꯌꯥꯕꯨ ꯄꯨꯔꯥ ꯗꯥꯏꯁꯦꯟꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯗꯣ ꯂꯣꯏ ꯇꯦꯡꯗꯍꯜꯂꯦꯕꯀꯣ ꯕꯥꯎꯋꯦꯜꯗꯣ ꯑꯗꯨꯒ ꯍꯌꯦꯡ ꯇꯦꯁ ꯑꯌꯨꯛꯀꯤ ꯄꯨꯡ 5ꯗ ꯇꯧꯗꯣꯏꯁꯦ ꯁꯤꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟꯅꯦ ꯍꯥꯏꯌꯦꯕꯀꯣ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯑꯩꯅ ꯅꯍꯥꯟ ꯑꯃ ꯇꯦꯁ ꯑꯃ ꯑꯩꯗꯣ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯔꯒ ꯇꯧꯅꯤ ꯑꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯇꯦꯁ ꯑꯝꯇꯪ ꯑꯣꯏꯔꯝꯗ꯭ꯔꯦ ꯍꯥꯏꯗꯤ ꯇꯦꯁ 2 ꯇꯧꯕ ꯇꯥꯔꯦꯕꯀꯣ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯔꯒ ꯇꯧꯗꯧꯕ ꯇꯦꯁꯁꯦ ꯑꯗꯣ ꯍꯌꯦꯡ ꯄꯨꯡ 5ꯁꯤꯗ ꯆꯠꯂꯅꯤ ꯑꯗꯨꯒ ꯇꯦꯁꯁꯦ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯇꯦꯁ ꯑꯃꯃꯨꯛ ꯁꯤꯗꯩꯗ ꯍꯥꯏꯗꯤ ꯅꯥꯇꯣꯟꯗ ꯊꯤꯜꯂꯒ ꯍꯥꯏꯗꯤ ꯆꯈꯥꯎꯗ ꯀꯩ ꯀꯃꯥꯏꯅ ꯊꯣꯛꯀꯦꯁꯦ ꯁꯤꯁꯦ ꯌꯦꯡꯗꯣꯏꯅꯦ 24 ꯑꯋꯥꯔ ꯍꯥꯏꯗꯤ ꯆꯈꯥꯎ ꯑꯗꯒꯤ ꯏꯁꯣꯐꯦꯒꯦꯜ ꯁꯨꯃꯥꯏꯅ ꯄꯨꯂꯞ ꯄꯥꯏꯞꯁꯦ ꯊꯤꯜꯂꯒꯀꯣ ꯑꯗꯨ ꯌꯦꯡꯅꯤꯅ ꯍꯥꯏꯌꯦ 24 ꯑꯋꯥꯔꯁꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯀꯩꯒꯨꯝꯕ ꯃꯌꯥꯝ ꯎꯠꯄ ꯌꯥꯔꯗꯤ ꯑꯩꯗꯣ ꯎꯠꯂꯛꯀꯦꯕꯀꯣ ꯑꯗꯨꯒ ꯋꯥꯕ ꯍꯥꯏꯗꯤ ꯁꯨꯝ ꯋꯥꯔꯒ ꯆꯣꯛꯊꯔꯒꯗꯤꯀꯣ ꯉꯝꯗ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ ꯉꯁꯤꯁꯦ ꯌꯥꯝ ꯋꯥꯏꯁꯦ ꯀꯩꯒꯤꯅꯣꯗꯅꯦ ꯑꯩꯁꯦ ꯉꯔꯥꯡꯗꯒꯤ ꯄꯨꯔꯥ ꯀꯩꯝꯇ ꯏꯁꯤꯡꯁꯨ ꯊꯛꯇꯕꯤꯗ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯒꯤ ꯄꯨꯔꯥ ꯑꯦꯝꯇꯤ ꯁ꯭ꯇꯣꯃꯥꯛ ꯂꯩꯍꯜꯂꯣꯅ ꯑꯩꯗꯣ ꯅꯨꯡꯗꯥꯡꯗꯒꯤ ꯀꯩꯝ ꯆꯥꯕ ꯍꯥꯏꯁꯦ ꯑꯩꯗꯤ ꯃꯄꯪꯕꯨꯗꯤ ꯆꯥꯗ꯭ꯔꯦꯅ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯈꯥꯏꯔ ꯈꯒ ꯊꯛꯆꯕꯗꯣ ꯑꯗꯨꯁꯨ ꯑꯩꯁꯦ ꯊꯛꯇ꯭ꯔꯦꯕꯀꯣ ꯉꯔꯥꯡꯗꯩꯗꯤ ꯑꯗꯨꯒ ꯏꯁꯤꯡꯁꯨ ꯊꯛꯇꯕꯤ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯈꯤꯇꯪ ꯊꯛꯆꯕ ꯃꯍꯤ ꯃꯇꯥꯏ ꯑꯩꯅ ꯉꯁꯥꯏ ꯅꯨꯡꯊꯤꯟ ꯄꯨꯡ 2 ꯑꯗꯥꯏꯋꯥꯏꯗꯔ ꯑꯩꯅ ꯊꯛꯄꯗꯣ 2 ꯑꯗꯥꯏꯋꯥꯏꯗꯩꯗꯤ ꯑꯩꯗꯣ ꯏꯁꯤꯡꯒꯨꯝꯕ ꯀꯣꯀꯣꯅꯠ ꯋꯥꯇꯔꯒꯨꯝꯕ ꯈꯔ ꯊꯛꯑꯦꯕ ꯑꯗꯨꯒꯤ ꯏꯁꯤꯡ ꯊꯛꯆꯕꯁꯤꯡꯗꯨꯁꯨ ꯍꯧꯖꯤꯛ ꯃꯣꯏ ꯍꯤꯗꯥꯛꯇꯣ ꯊꯛꯄꯒꯤ ꯇꯦꯡꯗꯕꯗ ꯂꯣꯏ ꯇꯦꯡꯗꯈ꯭ꯔꯦꯅ ꯑꯗꯨꯅ 에너지도 ꯑꯝꯇ ꯌꯥꯎꯗꯕ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯗꯣ ꯀꯣꯀꯣꯅꯠ ꯋꯥꯇꯔ ꯈꯔ ꯊꯛꯑꯦꯕꯀꯣ ꯑꯗꯨꯁꯨ ꯍꯧꯖꯤꯛꯐꯥꯎꯗ ꯑꯗꯨꯝ ꯇꯦꯡꯗꯕꯗꯤ ꯂꯦꯞꯇ꯭ꯔꯤꯕ ꯑꯗꯨꯅꯦ ꯑꯗꯨꯒ ꯑꯩꯗꯣ ꯑꯦꯟꯇꯤꯕꯥꯌꯣꯇꯤꯛ ꯑꯃꯨꯛ ꯆꯥꯔꯦ 500ꯀꯤꯀꯣ ꯑꯗꯨꯅꯦ ꯑꯗꯨ ꯈꯪꯗꯦ ꯍꯧꯖꯤꯛꯁꯦ ꯀꯣꯛꯀꯁꯦ ꯁꯥꯏꯁꯦ ꯕꯪ 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 ꯂꯥꯎꯕꯗꯣ ꯑꯃ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯋꯦ ꯑꯗꯣ ꯑꯩꯕꯨꯗꯤ ꯅꯥꯔꯁꯨ ꯑꯗꯨꯝ ꯅꯥꯕ ꯃꯥꯟꯗꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯅꯥꯕꯗ ꯑꯅꯥꯕ ꯃꯥꯟꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯅꯦꯕ ꯑꯩꯕꯨꯗꯤ ꯑꯗꯨ ꯈꯪꯗꯦ ꯃꯌꯥꯝ ꯍꯌꯦꯡꯗꯣ ꯑꯩꯗꯣ ꯎꯠꯄ ꯌꯥꯔꯗꯤ ꯎꯠꯂꯛꯑꯒꯦ ꯎꯠꯄ ꯌꯥꯗ꯭ꯔꯒꯅ ꯈꯪꯗ꯭ರೆ ꯍꯥꯏꯗꯤ ꯁꯨꯝ ꯈꯨꯠꯂꯥꯏ ꯑꯃ ꯊꯤꯟꯕ ꯑꯣꯏꯕꯅꯤꯅ ꯃꯤꯒꯤꯁꯨ ꯁꯨꯃꯥꯏꯅ ꯎꯠꯄ ꯌꯥꯗꯦ ꯈꯣꯠꯇꯦꯅ ꯍꯥꯏꯗꯤ ꯃꯣꯏꯒꯤꯁꯨ ꯄ꯭ꯔꯣꯇꯣꯀꯣꯜ ꯂꯩꯔꯝꯃꯒꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯥꯎꯁꯨ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯦ ꯃꯥꯁꯦ ꯃꯔꯩꯁꯨ ꯑꯜꯁꯔ ꯂꯣꯏ ꯇꯧꯔꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯁꯤꯗ AC ꯂꯩꯕꯁꯦ ꯑꯁꯤꯁꯤꯒꯤ ꯃꯄꯥꯁꯤꯗ ꯇꯨꯝꯃꯦ ꯏꯪꯗꯤ ꯏꯪꯉꯝꯃꯅꯤꯕ ꯁꯨꯞꯆꯜꯂꯒ ꯇꯨꯝꯃꯤꯁꯦ ꯋꯥꯁꯨ ꯋꯥꯕꯒꯤ ACꯕꯨꯗꯤ ꯃꯨꯊꯠꯍꯟꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯦꯅ ꯁꯤ ꯂꯩꯔꯦ ꯑꯩꯁꯨ ꯇꯨꯝꯃꯅꯤ ꯊꯦꯡꯉꯦ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯁꯤꯒꯤ ꯕ꯭ꯔꯥꯟꯁ ꯑꯇꯣꯞꯄ ꯃꯦꯟ ꯕ꯭ꯔꯥꯟꯁꯇꯨꯗ ꯆꯠꯂꯦꯕꯀꯣ ꯁꯤꯒꯤ ꯃꯥꯒꯤ ꯇꯦꯁ ꯇꯧꯕꯗꯣ ꯑꯗꯨꯗꯣ ꯁꯤꯗ ꯂꯩꯇꯕꯒꯤ ꯑꯗꯨꯏ ꯕ꯭ꯔꯥꯟꯁꯇꯨꯗ ꯑꯣꯏꯅ ꯆꯠꯂꯒ ꯃꯣꯏꯅ ꯑꯗꯨꯝ ꯄꯨꯕꯤꯔꯦ ꯑꯦꯝꯕꯨꯂꯦꯟꯁꯇ ꯑꯗꯨꯒ ꯆꯠꯂꯦ ꯃꯁꯥꯁꯦ ꯅꯍꯥꯟꯗꯒꯤ ꯆꯥꯔꯛꯇꯕꯒꯤ ꯃꯁꯥꯗꯣ ꯁꯣꯜꯂꯦꯕꯀꯣ ꯑꯗꯨ ꯍꯣꯔꯦꯟ
ꯍꯣꯔꯦꯟ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯍꯣꯁꯄꯤꯇꯥꯜꯗꯣ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯆꯠꯔꯛꯀꯦ ꯑꯁꯤꯗ ꯆꯤꯆꯦ ꯕꯤꯜ ꯄꯦ ꯇꯧꯔꯤꯀꯣ ꯂꯤꯐꯇ ꯊꯦꯡꯊꯔꯝꯗꯧ ꯃꯥꯜꯂꯦ ꯀꯔꯤꯔꯛꯀꯦ ꯇꯣꯛꯑꯒꯦ ꯍꯥꯏꯔꯣ ꯑꯗꯨꯏꯗꯤ ꯑꯃꯗ ꯅꯣꯡꯃ ꯅꯝꯃꯤꯗꯣ ꯑꯣꯏꯒꯤꯅꯤ ꯅꯠꯇꯦ ꯍꯧꯖꯤꯛ ꯐ꯭ꯂꯣꯇꯤꯡ ꯇꯧꯕ ꯑꯃꯗ ꯂꯣꯏꯁꯟꯈ꯭ꯔꯣ ꯀꯩꯀꯩ ꯇꯧꯒꯦꯕ ꯄꯨꯈꯠꯄꯗ ꯌꯥꯝ ꯐꯔꯛ ꯇꯥꯏꯕ ꯑꯗꯨꯅ ꯄ꯭ꯂꯦꯠ ꯑꯃ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯍꯥꯞꯄꯁꯦ ꯑꯗꯨꯒ ꯆꯥꯔꯦ ꯉꯁꯥꯏ ꯄꯨꯡ 11:47ꯗꯒꯤ ꯁꯤ ꯇ꯭ꯌꯨꯕꯁꯦ ꯍꯥꯞꯄꯤꯁꯦ ꯅꯥꯇꯣꯟꯗꯩ ꯇꯧꯔ ꯍꯥꯞꯄꯒ ꯍꯥꯏꯗꯤ ꯆꯈꯥꯎ ꯑꯦꯁꯣꯐꯦꯒꯁ ꯇꯥꯅ ꯇꯧꯔ ꯊꯤꯜꯂꯤꯅꯦꯕꯃꯥꯁꯦ ꯑꯗꯨꯗꯨꯒ ꯃꯥꯁꯦ ꯑꯁꯤ ꯊꯤꯟꯕꯁꯤꯅ ꯈꯤꯇꯪ ꯗꯤꯁꯀꯝꯐꯣꯔꯠ ꯑꯣꯏꯕꯒꯤ ꯈꯤꯇꯪ ꯍꯥꯏꯗꯤ ꯊꯨꯛ ꯊꯨꯛ ꯂꯥꯎꯕꯒꯨꯝꯕ ꯇꯧꯕꯒꯤ ꯍꯤꯗꯥꯛ ꯑꯃꯁꯨ ꯀꯥꯞꯄꯦ ꯑꯗꯨꯒ ꯃꯥꯁꯦ ꯆꯥꯗꯕꯗꯣ ꯁꯨꯝ ꯑꯗꯨ ꯁꯨꯃꯥꯏꯅ ꯁꯦꯂꯥꯏꯟ ꯑꯃꯒ ꯄꯤꯌꯦ ꯃꯁꯥꯁꯦ ꯃꯥꯁꯦ ꯋꯥ ꯉꯥꯡꯕꯒ ꯐꯖꯅ ꯉꯝꯗ꯭ꯔꯦꯕ ꯍꯥꯏꯗꯤ khitang ngang bo ro leng bo yam nuai ta abau thin banina main tawre ado haidi hobadagi loiba phau masa manung sida kari kari tawino su loin makti monitor tawdoine ba sida yauri remote control ge ta yauri ba ma tharaga sumaina haidi naraga na nari namdoi ba dei pukta putuk ka sauba yauri ba mai je adu manju namdoine adagi chak charam dai haidi sama bu chak jadre tawdo protein gumba thakpado adumba ju thakpagi ga ida namme dei thakku loire hai loire namdoine ba mai tawraga kari kari tawba khanda mai masaje kari thoi hai base adu do loinba khangani sigi sida tawdo maje 24 hours saangna thinbanina hospitalize tawriba sugya magya daba oiba mase haidi risks to yam leidana sumaina ga tawraga yumda chatpa ka haidudi adudogi moije main tawi tawdabu 24 hours oija taraga ju monitor jidi akoje 48 hours di prepare tawbaga kai ga leitaba yadaba dugi 48 hours ki jikse dairini nongmagi Delhi ki oina mi oiba man haugatpathina haidi adum kari kari tawba chatpa hippa chaba tumba loimak to adudo nongmagi tawbam thokdo taw haiba ko ado hojekse koi chat tawbagi chattore haugatlena tawraga namgarbane ba hojekse ko sigi sida nammaga sida thoglaise ado hojekse walking hai phe chattoine mase ꯆꯥꯕꯗꯅ ꯀꯔꯤ ꯀꯔꯤ ꯊꯣꯛꯏ ꯆꯠꯄꯗꯅ ꯃꯁꯥꯁꯤꯗ ꯀꯔꯤ ꯊꯣꯛꯏ ꯑꯗꯨ ꯂꯣꯏ ꯌꯦꯡꯗꯣꯏꯅꯦꯕ ꯃꯥꯁꯦ ꯑꯗꯣ ꯆꯠꯂꯅꯤ ꯋꯥꯛꯀꯤꯡꯁꯦ ꯇꯝ ꯇꯝꯅ ꯁꯨꯝ ꯁꯝꯃꯒ ꯆꯠꯍꯜꯂꯤꯅꯦ ꯃꯥꯁꯦ ꯆꯠꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗꯨ ꯁꯣꯟꯕꯅꯤꯅ ꯐꯖꯅ ꯆꯠꯄꯁꯨ ꯉꯝꯗꯕ ꯃꯥꯁꯦ ꯁꯦ ꯒ꯭ꯔꯥꯏꯟꯗꯔ ꯌꯥꯎꯗꯕꯒꯤ ꯁꯤꯡꯁꯤꯅ ꯈꯔ ꯅꯩꯈꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯔꯅꯤꯅ ꯅꯍꯥꯟꯒꯩ ꯆꯥꯕꯨꯗꯤ ꯆꯥꯏꯗꯅ ꯆꯥꯕ ꯃꯔꯛꯁꯤꯗ ꯈꯔ ꯊꯣꯠꯄ ꯊꯤꯔꯛꯄꯅꯦꯕ
loimak try tong hai ngai chi ta hawrani grinder khak na te yaudri thang yu yaudi kati ne hingna ba kai ne adu mo ji freeze ta thamba ni la ji sa ka hinda bi ya oi adu ka si pan shi sa ga da mi lo thu isi na sa ma na glass ni ko tui na ti thì hết mà cũng vậy là nằm bóng thôi lệ không thì nằm đi ấy đi ủa thì được rồi mà sắc thi mà nung được thì là chọn bài lấy tờ những bài thi thì mình quay ping to out of stock rồi đấy quay ta tùy đi vào thằng khai em vào này Mayam dragon fruit irole thôi có từ phần tất cả ra nào chứ bây giờ mà steam door sai rồi cái bút mà sẽ gì này chứ đó không tôiยังคงจะโตไว้ได้ไม่ใช่ก็ grind ได้ที่ตะไคร้ฉันหั่นไอ้ทำมาทำเอ๊ะ ลาย Muy ngarang yung sister na. Nang ngasay po kalam ba do? Night shift ta ba do ngarang. Thahum kano daw ha ba do? Thawin thi dai ba? Nang siya. Loi piram phau phara di bi loi pi ra ke loi lai ra ka. Phara cha cha gi do ni ba mi. Ko do undang gi dinner pizza tare now 21:42 chale pung ani makhai mu khatamai chale loi dore mayam aido ngasi kano discharge taurani ba ko hauji discharge process tawbaki hauгре processing hauгре ba ko mayam ado ne mayam yamna nungai ba paw aigi yam nungai ba akhoi mung gi oina yam nungai ba paw ni ba ko aido haidi doctor aigi consult tawriba doctor se sigina haidi aigi hanagi anaba se si nattaba atopa aruba anaba leibra haidi angang ju oiribanina atopa aruba anaba leibra na test mayam nahandagi tawriba test mayam se mana tawbibane bako adudo aruba haidi mana chingna ruba chingdo adududi kemta leiramdre bako mayam aigi hana narise asigi jida haidi symptoms se yamna ka hena leiba symptoms yamna wangba pot adumaina oiramme adu hodi mana hida khara irani aduga ai discharge tawrani aduga 7 days ki matungda amuka lao na haye adu lani aduga akhoi kano yumda halani manipurda adune mayam ngasi jam harawe ko haidi sum wakhando yangidana isima simadi khangto asuko adune koi moi discharge ki loirak to ngane to goren hanbai to to haipet hapakke mayam
ꯑꯩ ꯐꯤꯒ ꯂꯣꯏ ꯍꯣꯡꯇꯣꯛꯑꯦ ꯖꯦꯜꯒꯣꯗꯤ ꯂꯧꯊꯣꯛꯇ꯭ꯔꯦ ꯑꯩ ꯌꯨꯝ ꯆꯠꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯅꯍꯥꯟꯋꯥꯏꯗꯤ ꯅꯍꯥꯟ ꯁꯤꯗꯩꯗ ꯆꯥꯛ ꯀꯛꯑꯒ ꯆꯥꯅꯕꯅꯦꯅ ꯌꯦꯟꯗꯣ ꯑꯍꯤꯡ ꯇꯨꯝꯗꯒꯩ ꯇꯥꯎꯋꯦ ꯑꯗꯨꯒ ꯊꯝꯃꯝꯃꯦ ꯑꯗꯨꯕꯨꯗꯤ ꯅꯍꯥꯟ ꯑꯩꯈꯣꯏꯗꯣ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯄꯁꯨ ꯑꯣꯏꯕ ꯃꯌꯥꯝ ꯑꯩ ꯍꯟꯗꯣꯔꯦ ꯔꯤꯆꯥꯔꯖ ꯇꯧꯔꯦ ꯑꯩꯈꯣꯏ ꯅꯥꯎ ꯌꯦꯡꯉꯣ ꯑꯩ ꯎꯕꯔ ꯀꯟ ꯀꯛꯆꯩ ꯅꯅꯥꯎ ꯑꯩꯈꯣꯏ ꯎꯕꯔꯗ ꯆꯥꯎꯒꯤ ꯄꯩꯁꯥꯈꯩ ꯍꯣꯔꯦꯟ ꯑꯩ ꯄꯤꯛꯆꯔ ꯅꯝꯖꯔꯛꯀꯦ ꯀꯣꯟꯅ ꯎꯠꯂꯛꯀꯦ ꯊꯣꯛ ꯑꯩꯒꯤ ꯑꯗꯨꯝ ꯊꯣꯛ ꯌꯥꯖꯥꯠꯂꯥ ꯑꯩꯒꯤ ꯁꯤꯗ ꯔꯤꯁꯤꯞ ꯀꯩꯀꯥꯗꯣ ꯎꯠꯂꯛꯀꯦ ꯅꯠꯇꯦ ꯑꯗꯨ ꯑꯦꯛꯖꯤꯁ ꯑꯣ ꯑꯩꯗꯣ ꯌꯣꯠꯄꯗꯤ ꯑꯗꯨꯝ ꯌꯥꯗ꯭ꯔꯤ ꯑꯗꯨꯕꯨ ꯊꯦꯔꯥꯄꯤ ꯀꯩꯀꯥ ꯇꯧꯅꯕꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯎꯕꯔꯗꯤ ꯀꯛꯁꯜꯂꯒꯦꯀꯣ ꯑꯗꯣ ꯆꯠꯂꯅꯤ ꯑꯗꯨꯒ ꯊꯣꯛꯂꯛꯑꯕꯅꯦ ꯑꯩꯈꯣꯏꯁꯦ ꯆꯤꯖꯥꯎꯁꯤꯗ ꯂꯥꯏ ꯈꯣꯏꯔꯝꯃꯤ ꯃꯥꯗꯣ ꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯜꯂꯦꯕꯀꯣ ꯔꯨꯝꯗ ꯋꯥꯃꯟꯕꯒꯤ ꯑꯩꯈꯣꯏꯗꯣ ꯚꯤꯗꯤꯑꯣꯁꯨ ꯑꯗꯨꯝ ꯅꯝꯗ꯭ꯔꯦꯕ ꯃꯌꯥꯝ ꯑꯗꯨꯅꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯦꯅꯁꯨ ꯈꯜꯂꯦ ꯑꯗꯨ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯂꯣꯏꯕꯐꯥꯎ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯄꯨꯔ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯕꯥꯏ